ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯑꯃꯨꯛ ꯍꯟꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯂꯣꯏꯅ ꯈꯨꯔꯨꯝꯖꯔꯤ ꯑꯗꯣ ꯉꯁꯤꯗꯤ ꯑꯩ ꯁꯟꯗꯥꯒꯤ ꯐꯨꯁꯀꯥ ꯑꯣꯏꯅ ꯆꯥꯔꯛꯑꯒꯦ ꯚꯤꯗꯤꯑꯣꯁꯦ ꯅꯍꯥꯟꯒꯩ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯒ ꯀꯩꯒ ꯚꯤꯗꯤꯑꯣ ꯂꯣꯏ ꯀꯛꯈꯤꯕꯗꯣ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯦ ꯅꯝꯃꯨꯗ꯭ꯔꯦ ꯁꯟꯗꯥꯒꯤ ꯉꯁꯤꯗꯤ ꯑꯆꯥꯄꯣꯠ ꯆꯥꯅꯤꯡꯉꯦꯅ ꯐꯨꯁꯀꯥ ꯑꯣꯏꯅ ꯂꯧꯔꯦ ꯐꯨꯁꯀꯥ 22 ꯈꯛꯀ ꯁꯤꯗ ꯂꯩꯔꯦ ꯆꯥꯠꯅꯤ ꯂꯩꯔꯦ ꯃꯍꯤ ꯆꯥꯔꯛꯑꯒꯦ ꯃꯌꯥꯝ ꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒꯦ ꯄꯨꯟꯁꯤꯜꯂꯒꯦ hào nó hào Training là cha vẫn tới hôm nay puska thắt ba mẹ bảy điểm vừa bán này còn hai hôm nay một số giờ là đi biết miễn lấy sinh hẳn vẫn được cái chai này vừa bán thấy đã ba mẹ ngang đấy ꯃꯌꯥꯝ ꯚꯤꯗꯤꯑꯣꯗꯣ ꯀꯛꯎꯕꯒ ꯀꯩꯒ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯦꯕꯗꯣ ꯅꯧꯅ ꯑꯃꯨꯛ ꯁꯦꯝꯃꯛꯄ ꯉꯝꯕ꯭ꯔꯦ ꯍꯥꯏꯅ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ 1K ꯌꯧꯍꯜꯂꯁꯤ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯄꯩꯁꯥꯇꯤꯅ ꯅꯨꯡꯉꯥꯏꯔꯨꯗ꯭ꯔꯦꯕ ꯚꯤꯗꯤꯑꯣ ꯀꯛꯈꯤꯕꯗꯨꯒ ꯁꯥꯏ ꯐꯖꯅꯗꯤ ꯄꯥꯝꯕꯅꯦ ꯑꯩꯁꯦ ꯂꯣꯏ ꯆꯥꯡꯉꯝꯒꯗ꯭ꯔꯥ ꯈꯪꯗꯦ ꯂꯣꯏ ꯇꯥꯕꯅꯤ ꯏꯆꯦꯅ ꯉꯥꯏꯕ ꯃꯥꯏ ꯕꯣꯔꯣꯏ ꯃꯩꯁꯤꯅ ꯆꯤꯟꯕꯥꯡꯒ ꯆꯪ ꯉꯥꯡꯉꯒ ꯀꯃꯥꯏꯅ ꯇꯧꯅꯤꯕ ꯐꯦꯃꯦꯅꯥꯔꯅ ꯀꯩꯅꯣ ꯈꯪꯗꯦ ꯁꯛꯎꯗꯕꯤ ꯑꯣꯏꯔꯦ ꯑꯩꯁꯦ ꯀꯦꯃꯦꯔꯥꯁꯦ ꯈꯤꯇꯪ ꯊꯝꯕ ꯃꯑꯣꯡ ꯆꯥꯗ꯭ꯔꯦꯕ ꯁꯛꯎꯗꯕꯤ ꯃꯛꯕꯪ ꯇꯧꯅꯗ꯭ꯔꯅ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯦ ꯌꯨꯝꯗ ꯁꯥꯕꯗꯨꯁꯨ ꯍꯥꯎꯗꯤ ꯐꯖꯅ ꯍꯥꯎꯕꯅꯦ ꯑꯗꯣ ꯌꯨꯝꯗ ꯁꯥꯕꯗꯣ ꯁꯥꯗ꯭ꯔꯦ ꯉꯁꯤꯁꯦ ꯕꯖꯥꯔꯗ ꯑꯣꯏꯅ ꯂꯧꯔꯛꯄꯅꯦ ꯑꯩꯒꯤꯁꯦ ꯈꯨꯟꯅꯥꯏ ꯕꯖꯥꯔ ꯆꯠꯂꯨꯕ ꯑꯩ ꯍꯧꯖꯤꯛ ꯖꯤꯇꯣꯏꯗ ꯂꯩꯔꯤꯅꯦꯕ ꯈꯨꯟꯅꯥꯏ ꯕꯖꯥꯔ ꯆꯠꯂꯨꯕꯗ ꯑꯣꯏꯅ ꯂꯧꯔꯛꯄꯅꯦ ꯉꯝꯗꯧ ꯃꯥꯜꯂꯦ ꯄꯨꯁꯀꯥꯁꯦ ꯂꯣꯏ ꯆꯥꯕ Số ta ra đi ta ăn thử đi trang này
นี่นะวิดีโอก็คือแบบนี่หนูต้องทำยังไงก็คือเนาะประมาณนั้นหน่อยมันจะนอกข้างในเราจะแบบอะไรกันละฟังมันตรงนี้ให้กันละก็ให้กันมาฟังเลยนอกข้างขันเดาจะไปให้กันละมันก็แค่ก็รู้แล้วว่าข้างในแต่ว่าสิเดน่ะนะครับมันมองไหมเขาก็จะนั่นเลยดูวิดีโอก็คือว่ารู้แล้วเขาจะหน่วยมันได้แหละมองมันจนมันทำให้เราเห็นมันดุเลยเขาลงมามันได้นะแต่เขาก็จะได้Ngâm em ra bao lâu chẳng vậy mình panเขาเลยเขาตัวมาโดยเฉพาะหน้าที่จะจ้าไปก่อนได้ถ้ามองแค่กระหับเลยคุณหน่อยจ้าแล้วเปลี่ยนเลยแบบนี่นะคุณหน่อยนะครับเลยได้ไหมผู้ชายนี่ป้านเขาเลยเหรอแหละอันนี้อันนี้เอาหุ่นมาดิมังงะตะลุกตะเดียนี่ป้านเขาเลยเหรอนะจ้ามาดิเขาจ้าเหรอคนเดียวแม่เล็บตันซัพพอร์ตตัวบิว1Kเหรอสิแม่ไอวิดีโอจะมาตั้งชื่อลูกชินจาระเกะบ๊ายบาย